Hai mèo. Cái hꯧꯖꯤꯛ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯩꯒ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯏꯔꯣꯟꯕ ꯍꯥꯏꯅꯩꯗꯅ ꯁꯖꯤꯕꯨ ꯃꯇꯝꯁꯨ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯁꯨ ꯑꯗꯨꯝ ꯎꯔꯝꯃꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯥꯂꯨꯁꯨ ꯎꯔꯝꯃꯅꯤ ꯑꯗꯣ ꯄꯨꯂꯩꯁꯨ ꯎꯔꯝꯃꯅꯤ ꯑꯗꯨꯒ ꯄꯨꯂꯩꯁꯦ ꯀꯃꯥꯏꯅ ꯍꯧꯏ ꯀꯗꯥꯏꯗ ꯍꯧꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯏꯗꯣ ꯈꯪꯗꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯦ ꯑꯩ ꯄꯨꯂꯩ ꯌꯥꯟꯕ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕ ꯄꯨꯂꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯗꯥꯏꯗ ꯍꯧꯏ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯣ ꯄꯨꯂꯩꯁꯦ ꯑꯩꯈꯣই ꯌꯥꯝ ꯂꯥꯞꯇꯦ ꯁ꯭ꯋꯥꯏꯗꯅꯤ ꯑꯗꯣ ꯌꯥꯝ ꯐꯖꯕ ꯈꯔꯗꯤ ꯋꯥꯠꯀꯅꯤ ꯑꯆꯧ ꯑꯆꯧꯕ ꯖꯪꯒꯜꯒꯨꯝꯕ ꯂꯣꯛꯅꯨꯡꯒꯨꯝꯕꯗꯗꯤ ꯐꯖꯩꯕꯀꯣ ꯑꯗꯣ ꯄꯨꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯠꯀꯨꯝꯕ ꯂꯣꯛꯆꯞꯀꯨꯝꯕꯗ ꯍꯧꯒꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛ ꯄꯨꯂꯩ ꯌꯥꯟꯕ ꯆꯠꯄꯁꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯍꯧꯖꯤꯛ ꯄꯨꯂꯩ ꯌꯥꯟꯐꯝ ꯌꯧꯗꯣꯔꯦ ꯌꯦꯡꯉꯁꯤ ꯄꯨꯂꯩꯁꯦ ꯌꯥꯝꯅꯗꯤ ꯂꯩꯕ ꯃꯥꯟꯗꯦ ꯃꯤꯅ ꯂꯣꯏ ꯀꯛꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯍꯧꯒꯦꯗꯣ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯤꯗ ꯌꯦꯡꯉꯁꯤ ꯑꯦꯀꯥꯄꯥꯟ ꯍꯥꯏꯗꯣ ꯃꯌꯣꯝ ꯃꯔꯤꯗꯤ ꯌꯥꯜꯂꯦ ꯑꯦꯀꯥꯄꯥꯟ ꯌꯥꯟꯕꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯁꯤꯒꯤꯅꯦꯕ ꯄꯨꯂꯩꯅ ꯆꯣꯡꯉꯤꯁꯦ ꯁꯤ ꯄꯨꯂꯩ ꯄꯥꯝꯕꯤꯅꯦꯕ ꯁꯤꯅꯦꯕ ꯄꯨꯂꯩ ꯍꯥꯏꯗꯣ ꯁꯤꯅꯤ ꯄꯨꯂꯩꯁꯦ ꯌꯥꯝ ꯄꯤꯛꯑꯦ ꯁꯤ ꯃꯥꯏ ꯃꯅꯥꯁꯤꯡꯁꯦ ꯁꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕꯒꯤ ꯃꯅꯥꯒ ꯍꯧꯗ꯭ꯔꯦ ꯂꯣꯏꯅ ꯁꯟꯅ ꯁꯥꯏꯗꯠꯇꯅ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯐꯖꯒꯗꯕꯅꯤ ꯆꯣꯡꯕꯨ ꯆꯣꯡꯗ꯭ꯔꯦꯗ ꯃꯤꯅꯔ ꯁꯟꯅꯔ ꯁꯤꯒ ꯂꯩꯁꯤꯁꯦ ꯃꯆꯥ ꯃꯆꯥꯅꯤ ꯂꯩꯔꯅꯤꯗꯤ ꯐꯪꯉꯤ ꯄꯤꯛꯄꯒꯗꯣ ꯍꯤꯡꯖꯥꯟ ꯇꯥꯕꯅꯤ ꯁꯤ ꯑꯩꯗꯤ ꯐꯣꯛꯇ꯭ꯔꯣꯃꯦꯗ ꯁꯤꯁꯨ ꯌꯥꯅꯤ ꯈꯔꯗꯤ ꯌꯥꯝꯃꯦ ꯆꯔꯥ ꯐꯥꯔꯛꯇꯣꯔꯦ ꯄꯨꯂꯩ ꯑꯆꯧꯕ ꯍꯧꯗꯦ ꯃꯌꯣꯟꯁꯦ ꯁꯟꯅ ꯆꯥꯈꯤꯕꯒꯤ ꯌꯥꯝ ꯐꯖꯕ ꯐꯪꯗ꯭ꯔꯦ ꯑꯄꯤꯛꯄꯒꯗ ꯐꯪꯉꯦ ꯑꯗꯨꯝ ꯂꯩꯔꯦ ꯐꯖꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯊꯥꯡ ꯂꯥꯛꯄ ꯂꯩꯕꯥꯛ ꯍꯩꯗꯣꯛꯄ ꯄꯨꯂꯩ ꯃꯈꯣꯡꯒꯤ ꯂꯩꯕꯥꯛ ꯍꯩꯗꯣꯛꯄ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯃꯁꯤ ꯅꯨꯄꯥ ꯄꯨꯞ ꯂꯥꯎꯕ ꯐꯖꯕꯁꯦ ꯐꯖꯅ ꯊꯥꯡ ꯊꯝꯃꯒ ꯂꯦꯟꯊꯕ ꯀꯛꯄ ꯂꯣꯏꯕ ꯃꯔꯥꯗ ꯈꯤꯇꯪ ꯌꯥꯜꯂꯝꯕ ꯑꯃꯨꯛ ꯀꯛꯄ ꯃꯇꯣꯟ ꯀꯛꯊꯠꯄ ꯆꯥꯕ ꯌꯥꯕ ꯄꯨꯂꯩ ꯑꯣꯏꯕ ꯌꯥꯝꯃꯦ ꯁꯤꯗꯤ ꯄꯨꯂꯩꯁꯦ ꯀꯩꯅꯣꯅꯦ ꯑꯉꯧꯕꯤꯅꯤꯅꯦ ꯍꯥ ꯑꯣ ꯂꯤꯟꯅꯒ ꯆꯤꯛꯑꯁꯨ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯤ ꯂꯥꯏꯔꯦꯟꯅꯤ ꯀꯨꯟ ꯂꯩꯔꯝꯃꯁꯨ ꯌꯥꯝꯃꯦ ꯄꯨꯂꯩ ꯃꯁꯤꯒ ꯑꯃ ꯂꯩꯔꯦꯗ ꯑꯗꯁꯨ ꯑꯃ ꯂꯩꯔꯦ ꯑꯗꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯑꯃ ꯂꯩꯔꯦ ꯁꯤꯒꯤꯁꯨ ꯑꯃ ꯂꯩꯔꯦ
Sigaso ama lay ra sim di puk tat lagay dum. Si. Iya jade puk pa. Tinggal delay. Jade. Video top lagi gini kita. Lagi. Sini utamban lah sih. Si utamban mana nih? Si utamban aja ya. Jadi hati pi. Kulai jan balo ya. Gampang deh. Cara di phang ya. Mayam pulai kamai hawi, kerai dah hawi itu. Jadi khangam mani. Hana pulai dicara ka pulai se hawu da kamai hawi ka khang do mi myam jorong ne ba. Adugi damak to ni da video se mai se. Sum blog oina. To mayam matang sida. Sigi video se lo sanjarage. Mayam sigalo ada. Sini pulai. Ini pulai pulan nih. Pulai pun mau yang. Ini ekapan. Ekapan aja Bengali nih. May wan jam kadang cunggat ini ekapan kau ini. Mana sih? Ama kadang pan kan ya, Pak. Hojik pulai jan balo re, jan baju sem balo re. Hojik matang sida, masih pulai jan bagi video lo salani, karena ekapan tuh, di sini ekapan tuh pada na jale. Hojik cek lagi mem lo lagi.